Lakhipur Online Puthok October ki tang kun mapan Yumsa kaisha numit ki Khomjinba Pao tabirase Ahanbada Maroi Pao Kasar gi Anoba Senior SB Bo Barak Chamber of Commerce na taram na okre Amsu Sonai District Committee na sinduna Ningol Chakobagi Thorom pangthokre Maifa na sinduna Mapan Suba Ningol Chakobagi Thorom Kasar gi Jarol Tola Khonjau da pangthokre Sam Kanu Mahanta Yauna Mioi Manga Amukhanna Numitara Marinigi Judicial Custody da Thamkre Kasar Police na fake doctor ni haiba amasupare punna tara manga sure Amazon na company asidagi yamlaba mioi kya thabak lokthok kodori amasung AJS na sinduna pangthokliba football tournament ki final da lagliba October ki kuntra mathoi gi nungthil pung ani makhai taba matamda CKC Chingrong Laikai ga Anandamoi club ka sanaragani Hauzik mapungoi pa pau tabirase Barak Chamber of Commerce Assam gi miyut kangbu amana ngarang nungtil Kasar jila gi senior SP oina nauna thau puraba Sri Partha Pratim Das IPS po mahaki office ta unatuna harautayam phongtoktuna taram nokre unabagi thoram asida miyut kangbu asina business ki thabak thoram sing asoyangam yaudana chathanaba kaithel gi pibam amasung business thoriba miyoi singbo ngak senbibagi matangda maroina khanakhe Thoromatu da Saruk Yakiba Miyoi Singde Barak Chamber of Commerce Assam ki Chief Advisor Basudev Sharma General Secretary Okram Lakhikanta Advisor Khetrimem Umananda Working President Bishwajit Sharma Vice President Anup Singha Assistant General Secretary Biplop Chakraborty amasung Bidaratna Singha Lenana Parthodev Finance Secretary Sarada Singha Assistant Finance Secretary Motilal Singha na chingma Miyoi Singh Saruk Yakhe Amsu Sonai District Committee na sinduna Amuthoi Sangit Bidyaloy Chanpur Kasarda Ningol Chakobagi Thorom pangthokre Thoromda Rohit Khuman President Amsu Sonai District Committee Laisram Bir Vice President Amsu Central Committee Retired SCS Kangabam Santikumar Advisor Amsu Central Committee Asangbam Biren Ex-President Amsu Central Committee Dr. K.N. Chan Member Manipuri Language Advisory Board Sahitya Academy New Delhi Potharaba Oja Yumna Manikanta Advisor Amsu Sonai District Committee Taurangbam Rubina Social Activist Komlapati Singha General Secretary Olasa Manipuri Women Mairapaibi Coordination Committee Laisram Bir Kumar Ex-General Secretary Amsu Central Committee Sinamongbi Danatombi President Chingdong Laikai Mairapaibi Lupna Mathang Sidna Mifam Mapu Athoiba Mithung Amasung Ikai Khumnajaba Mithung Sing Oina Phambak ki Leiteng Oike Mithung Sing na punna Maira Chukalaba Matung Amsu na Laukiba Thodang Kya gi maramda Wafam Kaya Phongtoknakhi Matungda Ningol Oibi Singda Achamba Kudol Pot Sing Kusinakhi Sakauba Sida punna Miyoi Chaniga Marfuromna Sarukjakhe Thorom gi manung channa Amsu da Yauramba Masak Naiba Miyoi Singda Lengyan Fitam ki aduga Sarkar gi thabak phanglakraba Amsu gi thomi Singdasu Memento amati Lengyan Fitam duna ikai khomna bout ke ai schedule ki demand ki quality ki sthana relationship se ekoi ki amsu ki ai di koi college ki chhatra chhatri dana te matam da Kameswar High School Ibimhal High School Bir Tigendrajit aduga ki Government Higher Secondary Nursing Higher Secondary da mete chhatra chhatri am tamami yang sang chhatraba Reni Madonna ihan hana ai schedule demand ki daily karena kumba social objective leiba mioi dina adum social gina adum kano tawne contribution tawne with heart and soul tawsanaba social objective na di oya ponte da life say each and every moment honesty transparency amasung integrity changi tawsanara ka de himang amponte all Assam Manipuri students nyo damna mating may rabal look amani asigumba look asina matam chupada kunai amasung ilamdam ri chakat thoromda mai masing tumbada mapum thikna wajaraba ishasin Ningon machasin Ichan Pasin Hudimamna Tayi Thoramama Wina Asi Ningol Chakobagi
थौरम पांथोकपसे मसे जामना तंगाई पते हाइना खले मरमदि मसीसे जामना मरु ओइबा नुमिने हाइना Manipuri Youth Front of Assam Maifana Sinduna Mapan Suban Ningol Chakobagi Thorom Kasargi Jarol Tola Khunjauda Thoksom Putugi Sangai Tapang Thokre Thoromaduda Maifagi President Thangzam Brojen Amsugi Advisor Saikom Komlakanta Thongam Babahan El Prazamani T Ajit H Sunamani Renupala Devi Amadi U Ranjitna Mifamapu Mithunglen amadi kai khomna jaba mithung sing oina dais ki leiteng oike ingudam ranjitna taram nokpagi warol piki aduga nungi oiba warol na seram herajina piki maru oiba wangang loi oina Panjobam Loknatna Ningol Chakobagi Batangda Fazaraba Wapam Karathamki Mithunglen gi warolda Saikom Komlakantana Ningol Chakobada Dakhina Hendana Bagi Chanabiasi Aikhoigi Lamdam Masida Lehendana Bagi Honamina Bamathautai Haiki Aikhoina Aikhoigi Ichalise Singbu Cheksina Senaba Haibasi Maifagu Malupki Chauraba Thodang Lady Haiki President Thangzam Brojenna Maifana Chahi Kudingi Leptana Chatharakliba Ningol Chakoba si Miyamgi Mateng Amadi Thaunanani Haiki Thauram ki Thagat Wahaina Soram Thoibana Piki Thauramda Borkola Maiketagi Dolurampur Kalinagar Sesri Dungor Kamarbon Chanpur Kasipur Panjikhun Leima Lekai Chingya Lekai Jarol Tola Khunjau Rongor Jalalpur na Chingba Khungangi Ningol Chamarom na Sarukjaki Mayam Punna Chaklen Chaminaraba Matung Maifagi Maigedagi Ningol Singda Khudolpot Tamduna Mabung Mopa Mache Masengi Oipa Nungsiraba Ningol Chakobagi Thauromadu Jinglem na Luisinki Koina paket bagi tangal pada umur lagi. Aduna, awye koina ningol kakau di maru ini koina awye somasa nini bese number 1 kudol bote khazan na besi ya jadi. Masih guardian sih khangga dabli, adu ningol je jo khangga dabli. Magi piban bokat tohom bokat khara kiye lega madu kiye lega dabli. Karena aku mulai jangan paisa lagi bokat lega su. Idan sosial media jadi injari dulu. Memang the piban mulut dah magi ATM tu dah kapsen dikar lor, bank account tu. Piuja nak ini mungkin rusing tu. Aduna, Manipur tu orang angkat ni. Karuna bi madu bi phrase angkat je sedang namanya. Ada Manipur ni asyik umrah apa dia kau tahu je. Tak tahu nungsi je aku je tu laudu ni. Sagnai raba Saisakpa Jubin Guard ki Laikhidabagi Thodok aduga mari leinana phajinduna thamliba Syam Kanu Mahanta Siddhartha Sharma Sandipon Garg Bodyguard Nandeswar Bora amasung Paresh Baisyabu Kamrup Metro Zilla ki Chief Judicial Magistrate ki Courtna amukhana nimitara marinegi Judicial Custody da thamnaba ayaba pikre Sat Puja ki suti oibana police na makhoi manga asibu virtual oina court ta pokatkhi amasung makhoibu nimitara marinegi Judicial Custody da thamnaba ayaba pikhi Hiramasi ki matangda maming lairabi sahitik Dr. Rita Chaudhuri na Jubin Garg ki thodok ki matangda chathari bathijinba ki thabak da mateng pangduna SIT ki mafamda mahaki warol pikre matungda mahakna pamising da su wari sanaki mahakna hai Jubin Garg laikhidabagi numit kharani ki mamangda mahakna laukiba interview amagi matangda mahakna interview lobada Jubin Garg na mahaki haksang nungaitabagi mawong thengnaki haina Dr. Chaudhuri na pankhi Kasar Police ki Lieutenant Changsil Lagliba Khongjangda fake doctor ni haiba amasu phare masika loinana punna taramanga sure Kasar Police ki team amana ngarang Sonai Police Station ki manung chanbada Nagdir Gram dagi ni haiba Razul Hok Laskarbu phagat ki bani haire Sarkar langjin gi pau amagi matungina mahak masana masabu doctor ni haiduna clinic ama ain kaina chathaduna leirambani haire Joakale ami gopon putre gom paisilu je Sonai অঞ্চলত এটা এনেকৈ ভুৱা চিকিৎসক এজনে চিকিৎসা কৰি আছে বুলি আমি আমাৰ আৰক্ষী দল পঠাইছিলো আৰু তেখেতক হাতে নাতে তাত ধৰা পেলাইছিলো নাগদিগ্ৰাম পাৰ্ট 4 সোনাই থানাৰ অন্তৰ্গত তাত ডক্টৰ ৰাজু হক লস্কৰ বুলি তেওঁলোকে পৰিচয় দি এখন ব্যক্তিগত প্ৰতিষ্ঠান আছে ববি হেলথ কেয়াৰ বুলি জন ব্যক্তি ইতিমধ্যে গ্ৰেপ্তাৰ কৰা হৈছে আৰু ন্যায়িক হিৰাসতলৈ তেওঁক প্ৰেৰণ কৰা হৈছে
मालेमगी ख्वाइदगी चावबा कंपनी सिंगी मरक्ता अमा ओइरिबा अमेज़न ना कंपनी असिदगी यामलबा मियोय क्या थबक्तगी लौथोकदौरी अमेज़न गी पुवारीददी मसिना ख्वाइदगी मसिंग यामना थबक्तगी मी लौथोकपा हाइबदु ओइगदौरी हिंदुस्तान टाइम्स ना मियोय लिसिंग तरा मरी ले ऑफ तौगनी हाइरी अदुबो अतोप पाव खरनदी मियोय लिसिंग कुंथ्रा फावबा लौथोकलबा याना लई हाइरी कंपनी की सीईओ एनडी जेसिना कंपनी असिगी सेल चंगबा हंथानबा आर्टिफिशियल इंटेलिजेंस एआई सिजननबा होनबगी सरुक अमनी हाइना फोंदोखी All Jiribam Sports Association na sinduna Jiribam Higher Secondary School gi sanabungda team taret na saruk yaduna sanariba taramapan suba N Haricharan Singh Memorial Sub Junior Boys Under 15 Football Tournament lising ini ka kunmanga gi ngarang sanakiba ani suba semi-final match ta CKC na KMYC bu goal ani suino da maithiba piduna CKC final da khongthang jinkhre lagliba October gi kunthra mathoi gi nungthil pung ani makhai taba matamda tournament asigi final match da CKC chingrong laikai ga Anandamoi club ka sanaragani Jiribam gi Mahi Khulen Vidyanagar da laiba sports complex da team tara nithuna saruk yaduna Jiribam da camp tawduna lairiba 156 battalion CRPF na saiga kusam naduna Khelo India gi saruk ama oina pangthokiba cricket tournament ki ngarang gi match da Ichel club dibong na Jiri Dynamos Lalpani bo wicket mari da maithian kre tournament asigi match da cricket team Kalinagar ward number 1 KYC ga Kasimpur cricket club Kasimpur ka sanaragani Nungairaba pau yoga acupressure amadi physiotherapy gi matengna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laingana bagitamak ngasimak lengsin birago Senior Consultant Yoga, Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nomaizing natabada numit kudingi ayuki pung mapandagi numitangi pung teret phoba layangzari Mobile number 8638 078821 Hairiba number asida layengba lakpagi mangwainana appointment book tobinaba khanganjari Admission open July listing ani ga kunmanga session gi damakta UGC na recognize tawraba thatharuki oiba paramedical certificate course kaya gi damak mingchanba haujare dental assistant ECG assistant nursing assistant rural healthcare multipurpose health worker emergency and ambulance attendant naturopathy and yoga science phlebotomist amadi x-ray technician gi course tambining basingna July gi tang kunthra gi manungda mingchanbi ba yaragani arts science natraga commerce ta 12 pass tawraba singna self employment natraga thabak phangnabagi damak coursing asi UGC na masak khanglaba Lingya Vidyapit University gi makhada hangdok sabani Silchar Rongpur part 2 Rongpur Mitei khunmanakta Sri Krasar ga thangnabada leiriba IMPS Open College Energy Healing Center campus asida lengsin birago akupa marol gi damak mobile number 9395732456 natraga 9706554286 number asida pau phaunabiu aroibada maruoiba pau amukhanna Kasar gi anoba senior SP bo Barak Valley Chamber of Commerce na taram na okre Amsu Sonai District Committee na sinduna ningol chakobagi thorom pangthokre Maifana sinduna mapan suba ningol chakobagi thorom kasar gi jarol tola khonjau da pangthokre Sam kanu mahanta yauna mioi manga amukhanna numitara mari nigi judicial custody da thamkhre Kasar police na fake doctor ni haiba amasu phare punna tara manga sure Amazon na company asidagi yamlaba mioi kya thabaktagi lokthokkodori amasung AJSN sinduna pangthokliba football tournament ki final da lagliba October ki kunthra mathoi gi nungthil pung ani makhai taba matamda CKC chingrong laikai ga Anandamoi club ka sanaragani Lakhipur Online YouTube channel gi pau sandok chaba ngasigi oinadi
matang asida loijare.